Premna. Kanano? Malimna. Kaino toriduba? Pundana sibadari. Sandipsu. Mana ngasayadagi namjalaga thamiba mondo lawtho'i. Premsu upsalaga lairambadagi fuklawna hawgatlaga. Minay macha kanano? Mayrabana. Surprise! Sandip ka Malem gana. Happy birthday. Prem, ngihag tangduda mamit mana jab yangi. Yong sing sidi. Birthday surprise pibabu mona namnabro. Kana khangje yege. Asi hairaga hero maridu wanthagai nokminai. Prem na. Aidi kawbu kawrune birthday ni sa. Khawni nangde kokta khitang tawbani na. Karomdagino khangde cake achauba ma Malem na puthore. Happy birthday. Prem su cake tu kaklame. Malem na ai Baba dhana ilo ai baba kauruke. Malem kabibu kaururaga pulap lakminari. Kabina ai di khangbu khangure ne. Ngasaya hingsida haunaraga pulap lambatuda kaidawrabano na khaluni. Prem mapada hana cake tu ili. Prem na baba ai di moi lakpaga amta khangawdina. Kharai khangdoiba ko kamonde hek taina khibaga kumbakarna olabanina. Mapada inba loiraba matung hero ahumduda mathang amuk ili. Mayrabana ado chanaba tawrasi hayeng college satoinina thankini ba. Hoi ba. Asumna wari watai ngihak sanarama matung hero ahumdusu halakli. Hayeng college satoinina ngihak amuk tumnari. Asumna ngihak leiraba matung nong sungali. Hanagum hostel da chatnaba haiduna mahi loishanari. Hero ahumdu hostel da han mapa singduna thinbiramle. Malemna pungside aduni nangdaba tare. Asumna marido hatu college lomdala ami. Somdana tanuna kaino hero singdubo ngasilakni hayadaina. Pinkina haibane. Beldi tadauba minute 10 mukta ngairi. Aduga hausu phau kaidori janu. Simthoina kana khangjabano daba talle kaina thok thom do midanemi. Hainari ngai tanja da hero marido chen dena ka khalai. Pinkina lagdila he. Simthoina adukana chelai duna kanana tanara age. Nangoroi ni tawbuni pema. Malem hui chalu budubu kamain tawge. Khuba jamni chatabano ne de khangaroi he. Aisu nongma chatare. Nongma chaluse. Mayam du wari sana na class ta amuk changminare. Ngayhak leiraba matung oja changlaktuna class su hawkhri. Somdana Laijana. Kainoima dadana khanbidibaduba. Aisibu kayoina khange. Aina dadabu nungshiribase ngayhakiro. Aigi punsibu karyoina khange ima. Hey, taning da changkhru chalo. Noigumba leikut lerai de horpa minute ne laktosha. Nangala kadoriba imauduga changtamdabadi khak yaroi. Ima Nilamdu hoi mai haide tumina leithoga leirami. Tanjaduda mi khara lakpagi makhon tarae. Thoibina Ima Ibema lao changlo. Thoibi changsalaga Nilamgi makhong soktuna khoirami. Yari imausidi. Ima ngasidagi hekpokpana chaningol makni khanbiu ko. Khandradi ko. Asi hairaga thoibiga Nilamgadu nok tana wari sanari. Laija su hoi mai haide mamita mapira cheladuna yengduna dumlai. Nilamna lao imung changasi. Asi hairamaga Nilamdo Laija da mamitu paini yenglami. Thoibisu yam usittaba minok aman noklaga anidu changkhre. Laija su tunglomta mo onthok yenglai. Laija Robert yam warauna piroina bamicheng digengduna. Da Robert kamde tumini yengduna lay. Da masiro nang ginuksiba. Ay nang ngasi phawbada dada kailan kiba yaukige. Laija yar dagi pukchel ngasidi ay segna khangge. Khunggang nupi lekut layai dagi hawrak pi ayna sarigi inakara khullaba imungda laybade ithi khoiramch. Ahal laman singna hainaba pawro
Thịt nêm mà mina tha làm cái khấn cái hay mà đó. Cái gì để anh ta xin được thuốc là đấy. Robert chu hoi mai hairam tri imung da praprak jangki. Mama ni lam ka thoibi ka su mapan da praprak tholai. Nilam na hai minai nu bia haujikti nang na yum sida leibiki right leite nangi na huchin bina ba ai ki mau leire aduna nang yum si thaduk tuna yam thuna chakho Laija nilam na khurumaga ima madu tra di hai binu ai yum sida dum lei cheki inau si so dum lei jasano ai ma bu mina ba inau ni khanjai ge ima hai minai nu binang gumana icha ki thak lambadi na tik sunat tine ima adum na haibi kano thoibina nang buna sakthi ba sunate ama ko gin khiba yadro mina nu sibi je khanga sida yam sida suru suru nei raga adum lei dui ho na risi gino ina nang sunu pini ko karamba nu pina mapurui ba thadok tu na chaning gani as mina ikai ba khangoi na khangradi hidak leiti duni ina adum na so hai kana nupi ma oiraga nupi ya wa ba khangdabi nangti kai dong nungti kai pha ba oirui nanggu mana ai ki mauda takpa na tiklo ibema changsila onchina balemde asi hairaga getulon chelamlaga nilam ga thoibi ga du changkhri ima ge changbiyo ima dada nang boy se ta boy se nu si ai ke badai the masiro nangi nu si ma nang mirai bi ga da boy bade mirai ge haida khalak ba bi kop tu da ai bana kut pe da tok bi na ya dro agak pani ko nu pa na khoi ki thamai da nang budi ai ta se ga waroi ko Laija du pe na kapchari mana kapchabi ki wata ne kanana suma bu lausin bide upai le trouble Laija du mayum da halak patarami tapna tapna yum du dagi khong thang to re somdana channa darya nangamula kho ko Richard machan da nuksi ne yanglaga lakta di kainu ayudum laktuni ada galai janinde ibunga faja faja na chalu ko pabungoi su le haurege Richard bimol gi makhong sok na khoiram jeremy babo na cha cha ruki ko mikup tu da kapning loi da basi kanano chandu khang ba ngamdraduna kapaga chen khre Richard su chatna ba haiduna bas da kakhat khre somdana Laija du makhoi ge khul du tamna la ami mahak ikai badi phawrami adubu kaidi upaile ikai na mayum da changlai Priya ga bimol ga du Mangol da famduna wari sanaraga lerami Priyana aima icha thoibi nang lai do Laija haibagu mong tunomi Laija gi mong du ubada bimoldi kainoma tawre haiba khanglami adubu sono churaga sarai chakpi Priya di khanglamdi aima imong da changodana Laija so Mangol da tapna ka khalai icha bukana na thilaki ibunga di yorotro Laija Mama ga mapaga di yanglai mitlu ani dagi pirangso khamjin bi yadana lepalai tana senthare icha tombe ipada ka dorage hayo kai ginu ichana mitlu dagi pirang senthari ba baba na cha masi dagi yum sida lai jarege na cha ba buga na chalo hai birano Priyana hayo icha da kana na kai haino yum da songno bi yawbro Ima ahalaman ki paurauda thik nemba mina thalam ke khan kan hai bata ngasi dina chada chap manana tasing na thok lare wadu karino hai badu mayek sina tamuni tasi Ima baba daro baddo napi ma pura khawr Ima na siyum de lei biya roina na chasi de langli masine kare icha da moina tumna pangtau tong biya bro khangni da na moi hai mama taning da tumina leyo medi infal sargi ina kara khun mama chat ai khoi bu moina mi oina kaisu thara moine hera adu hekti ya gadro ai khoi sibu yam usita bai mong da mama ai hai ge taw
Hek chenbagi thilakpa numituda aide adum khanglabani. O moi pabuna kari khangliba? Nangdi pangbani na khanglamoy. Adugi thilakpa numituda karigino mama mapa amata yaruktriba. Adubu chanaba yabra ha? Aidi icha se kaya thajaningdabani. Adubu nanga nachanupigagi mawongdo ubada haidawga talaba. Aina noi anida haini. Noi anina thokpa ma tarakani. Aisi kiyada panglibano. Aikhoida thak mani khangde manade khangde. Ahenba pamluba. Priya du khallu khalluraga sumninga magtri. Laija su kapchaba natana karidi upaile. Icha tumbi changmo imungda namaga putharura. Ichagi kai watke nachina nausuna thandani. Lairiba lanthu mayamse ichagi ngaktani. Lao icha tumbi changasi lao. Priya ga Laija gadu imungda changkri. Pangi tago mama nangsa. Ngasi thoklibase mama nang hek ohinbani da kwa. Bimol su thongalomda thokri. Somdani Richard pungkharagi matung mayum su yorami. Kuina urudraba mayamda ubada Richard haraubagi ngamkhai liramde. Masinda su tapna sonjarei. Oh, nuksibani matamda. Kuiri ukitaba. Ima baba anina karam liliba. Tano, nangna karam liliba. Mana ngasisu aibu nukshiram ki katra. Nukshiram kine. Aigi tanu ki pukchel ai maik sena khang. Mana ibu ngasisu nukshiram kine. Asamna wakhal khallingaida imungdagi ripana ibungo kana. Ima aini nachabu khangdraba. Ripa machabu ubana haraubagi ngamkhai liramde mapi ira chelaga. Icha thoai. Richard su chenjelaga mama de nushina konchinjai. Ima nachale ima. Ayu nahan khai su kuiba matam se ichabu karaida lairuge. Mama nachayam nungai na lege. Nahan khai isa se yam sondadagi lakpa ngamdabani. Ha Icha da kanana kaidawni no. Icha bu sokro. Wari tu ima da tam. Ima. Namito laibak thiba haidune. Tasingbadi moi garden du da dimale tarama lakpa jane. Ado moina pide hai. Adugi thawdogo da moina thogan kibani. Namito da nasagi laibak thiba haigadra moina ibu pharaga pobani. Ado moigi leader du na nachadi landi khangbani na thadorokpa. Nasagi khongsa nongmoina panbadagi pharakpada ngairi. Moinadi phatti phawba moigi manakta dum layona hai. Adana chana tandana yum amada changjafam lawraga leibani. Yumdasu mapa macha khak leijabani. Yam phai babaga ichalgadu. Moigi tawbimal ai punsigi kawri ma. Ha ichabu nongmoina pale ba. Haujiti pharabo. Ima haujiti nasa kaisu tawtre. Icha lakpase yam nungaire imungda changasi lao. Ima pabungdi noi pabungdi office halaktriye. Oh ima ado hai icha na haning badai. Tanudi kim tawdaba natro. Tanu haidi. Oh madine laibak phabadana yam so outre. Ima ai mayam uningi moide chalu seuje. Hoi ngahak leraga chatlusi. Haujiti college salam kira. Moigi mama bi molagasu pau adum phangnayi. Nangsibani chatanudo. Asukuiba matamse nangbu halakini khanna lamlanba kanada meeting tadana leiribane. Ha tanubo college karaba. Karabani. Ado chakra chathola aduga chalasi moida. Ohima asumna Richard to chakra charaba matung mama machado tanu hoidala ami. Ripana Bimola ho Bimola. Bimola su imungdagi thorei. Tare hema ichema mana kanano. Nachanupani ibemadi halaktribo. Ha kaino mangla taibangna tawrisibo. Ho mangna tiye taibang ne taibang. Hema kakalo ichema
Arau mandana kakalo haibaga kaururi. He. Nupi anido pulap nokminay. Ripaga Richard kasu kakatlaga phami. Nacha nupi di laktri hanbudi halakpa matam oire. Ado ibungo sibu kamaina. Hainaringai tanjaduda thongalda gari ama thauchilakpagi makhon tarae. Imungda changse aduga ai phajana lirike. Oyai chema. Mama anido imungda changkhre. Richard chu mangoldugi kachin oirapna sofa thambadugi marumda changaga lotli. Richard machinda soli. Amuk tilai khombi chudanaba. Asi hairaga marumduda changaga lotkre. Sinthoiga tanugadu sumangduda garidu sat thaujalai. Sinthoina adude ai chatlokhige ba. Lengbiro. Ahoy. Asi hairamaga sinthoi su chatkre. Tanu su sofa duda phamlaga machinda murum soli. Kuirida dhamangal doraktaba. Mabu karaita leiramgadabano. College da leiringadedi khara phai. Yum hek yorupaga mahai taning single. Asi hairaga taramdai numitna mayum mai kai pangkhidaugi tapna mami samli tawrakli badu yengjaraga mapi rasu chelai. Nungsisu liri sitli. Tunglomdagi khangaudana. Sonoma. Sonopa. Oima, Laisabi Parami. Tanu mamit anidu suru amuk nay, amuk ging tawragalay. Amuk su Richard kileng jumda pairaga yengi. Damanga. Ahaw ne. Nay na pagi haw. Haima, kay numi masigi chinchiba. Nang nahan kay natutiba chalubra. Ahoy kay naghay. Masi. Asi hairaga Richard ki masamdu pairaga sofa marum tuday chingthorai. Ngay komi, ay si batari mi. Nate nangbo, nahan kay kaida layrugi ba? Kay nuni, haujikta itu thiba chale hairaga. Oh, ay nahangi si phagi dawnaga khali. Nangbo, normal guli charge bong sige. Ay di chajadre. Ay di, nang nahan kay chabadida haujib haujaram daw man ba? Haujikti nang amuk charo. Kay nu haidya. Nang kay naga segali. Nahan kay na damangal de hilam dabado. Yar, damangala da amambara. Na yumda su Richard haibra, resort haibra ka nom kauday na. I ayam tarokon, taning de. Ay da tumina Laija horage. Damanga, haw ni Sonoma. Nang nahan kay kay dalay ruga. Normal mong taray. Adumay haid. Ay nahang isa na kum. Marisi ko na tawsin. Sonoma, ay hay kasi. Tawsin. Asi hairaga wari sungduloy na lirai. Aha, kay da soke. Hajikpudi kay sutaw dida. Nangay bada, awa bahay bada oiraban ay. Nanggido ay nagsibay mandebo. Adudi napadaw bayra. Ay natradi koy binaba ka nam layra marui. Aduy natro. Karibaw jugida. Asi hairaga Richard ki masamdo tanaraga foidatli. Amada su koy chenchili. Imungdagi mama anidu su tholai. Bimola su Ripana tambadagi wari pumba khanglami. Ripana, icha tumbe nang su halamidana. Ngasay day saw langambado kara taptharaga. Ima su yawraklami. Ima su yawraklami. Richard, machinda murum soli. Imadaga dilim jabi shari. Aingonda na mantra.